ꯍꯣꯁꯄꯤꯇꯥꯜꯗꯅꯤ ꯁꯀꯦꯟꯗꯣ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯏꯟꯇꯔꯟ PG ꯁ꯭ꯇꯨꯗꯦꯟꯠ ꯄꯨꯂꯞ ꯀꯣꯏꯁꯤꯜꯂꯒ ꯂꯩꯔꯤ ꯁꯀꯦꯟ ꯃꯁꯥꯗꯣ ꯇꯦꯟꯁꯟ ꯑꯃꯗ ꯂꯩꯔꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗ ꯑꯁꯥꯎꯕꯗꯨꯅ ꯍꯦꯟꯃꯟꯈꯤꯕꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ ꯍꯥꯏꯔꯤ ꯑꯩꯅ ꯅꯣꯏꯗ ꯀꯩ ꯍꯥꯏꯔꯝꯒꯦ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯇꯧꯔꯝꯃꯤꯁꯤ ꯀꯩꯒꯤꯅꯣ ꯉꯥꯏꯍꯥꯛꯈꯛ ꯑꯩꯉꯣꯟꯗ ꯄꯥꯎ ꯑꯃ ꯄꯤꯔꯛꯄꯗ ꯅꯣꯏ ꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯄꯜꯁ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯕꯦꯗꯇꯨꯗ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯊꯝꯂꯒ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯥ ꯃꯁꯥꯅ ꯐꯥꯎ ꯌꯥꯎꯅ ꯑꯣꯏꯔꯣꯏ ꯈꯟꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯆꯤꯡꯁꯤꯜꯂ ꯃꯐꯝꯗꯨꯗꯒꯤ ꯊꯣꯔꯛꯇ꯭ꯔꯤ ꯐꯥꯎꯕꯗꯪꯗꯤ ꯊꯝꯒꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ ꯍꯥꯟꯅꯗꯒꯤ ꯐꯤꯕꯝ ꯁꯣꯛꯈꯤꯕꯒ ꯄꯨꯟꯁꯤꯕꯗꯨ ꯃꯈꯨꯠ ꯃꯁꯥ ꯄꯨꯡꯏꯪ ꯏꯪꯅ ꯕꯦꯗꯇꯨꯗ ꯑꯔꯣꯏꯕ ꯌꯥꯍꯩꯞ ꯇꯥꯟꯈ꯭ꯔꯦ ꯁꯀꯦꯟꯗꯣ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯄꯦꯁꯦꯟꯗꯨꯒꯤ ꯗꯦꯠ ꯑꯣꯐ ꯇꯥꯏꯝꯅ ꯆꯤꯡꯕꯁꯤꯡ ꯍꯥꯏꯈꯤꯕꯒ ꯇꯟꯖꯥꯗꯨꯗꯗꯤ ꯆꯤꯡꯁꯤꯜꯁꯨ ꯗ꯭ꯔꯦꯁ ꯐꯥꯎꯕ ꯍꯣꯡꯗꯅ ꯃꯄꯥꯕꯨꯡꯅ ꯂꯩꯔꯝꯒꯅꯤ ꯈꯪꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯄꯅꯤ ꯎꯔꯦ ꯗꯣꯛꯇꯔ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯂꯩꯕꯗꯣ ꯃꯅꯥꯛ ꯅꯛꯅ ꯆꯪꯂꯨꯗ꯭ꯔꯁꯨ ꯎꯔꯦ ꯁꯀꯦꯟꯅ ꯃꯊꯥ ꯁꯥꯅ ꯕꯦꯠ ꯃꯅꯥꯛꯇꯨꯗ ꯂꯦꯞꯇꯨꯅ ꯂꯩꯕꯗꯣ ꯃꯅꯥꯛꯇ ꯂꯩꯕ ꯏꯟꯇꯔꯟ ꯑꯃꯅ ꯁꯀꯦꯟꯗ ꯀꯧꯔꯒ ꯍꯥꯏꯔꯤ ꯁꯔ ꯃꯦꯝ ꯆꯤꯡꯁꯤꯜ ꯑꯗꯨ ꯍꯥꯏꯔꯛꯄꯒ ꯆꯤꯡꯁꯤꯜ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯎꯔꯤ ꯆꯤꯡꯁꯤꯜꯅ ꯃꯈꯣꯡꯗ ꯁ꯭ꯂꯤꯄꯔ ꯐꯥꯎ ꯇꯣꯡꯗꯅ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯡꯃꯛꯁꯤꯟ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨꯗ ꯁꯀꯦꯟ ꯃꯈꯣꯡꯗꯣ ꯀꯟꯅ ꯊꯥꯡꯗꯨꯅ ꯆꯪꯁꯤꯟꯕꯒ ꯆꯤꯡꯁꯤꯜꯗꯣ ꯂꯩꯃꯥꯏꯗꯨꯗ ꯍꯥꯏꯊꯔꯛꯂꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯅꯥꯕ ꯄꯦꯁꯦꯟꯁꯤꯡ ꯑꯦꯇꯦꯟꯗꯔ ꯃꯌꯥꯝꯗꯣ ꯄꯨꯡꯉꯛꯂꯤ ꯄꯥꯈꯠꯄꯤꯕꯁꯨ ꯌꯥꯎꯔꯤ ꯁꯀꯦꯟꯅ ꯆꯤꯡꯁꯤꯜꯕꯨ ꯋꯥꯔꯗꯇ ꯄꯨꯁꯤꯜꯂꯒ IV ꯗ꯭ꯔꯤꯞ ꯑꯃ ꯀꯥꯞꯅꯕ ꯍꯥꯏꯗꯅ ꯇꯧꯔꯤ ꯁꯣꯝꯗ ꯚꯦꯂꯦꯟꯗꯣ ꯆꯤꯡꯁꯤꯜꯕꯨ ꯊꯅꯝꯂꯒ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡ ꯐꯥꯎ ꯆꯪꯂꯝꯗꯅ ꯌꯥꯍꯦꯟꯒ ꯄ꯭ꯔꯚꯥꯁꯀ ꯂꯧꯕ ꯂꯥꯛꯄꯅꯤ ꯚꯦꯂꯦꯟꯒ ꯄ꯭ꯔꯚꯥꯁꯀꯅ ꯃꯃꯥꯡꯗ ꯇꯣꯡꯉꯤ ꯌꯥꯍꯦꯟꯅ ꯃꯅꯤꯡꯗ ꯐꯝꯃꯤ ꯃꯈꯨꯠꯇꯨꯅ ꯒꯥꯔꯤꯒꯤ ꯊꯣꯡꯅꯥꯎꯗꯨꯗ ꯊꯝꯂꯒ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯒꯥꯔꯤꯗ ꯉꯥꯊꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯥꯒꯤ ꯄꯥꯏꯔꯤꯕ ꯐꯣꯟꯁꯤꯡꯗꯨꯗꯒꯤ ꯐꯣꯟ ꯑꯃꯗ ꯀꯣꯜ ꯂꯥꯛꯏ ꯚꯦꯂꯦꯟ ꯑꯍꯥꯟꯕꯗ ꯀꯣꯜꯗꯨꯃꯗꯤ ꯀꯣꯜ ꯂꯥꯛꯏ ꯍꯥꯏꯗꯅ ꯌꯥꯍꯦꯟꯗ ꯍꯥꯏꯔꯛꯇꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯧꯔꯛꯄꯗꯨꯗꯗꯤ ꯚꯦꯂꯦꯟꯅ ꯗꯍꯦꯟ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯑꯍꯨꯝꯂꯛ ꯁꯨꯔꯦ ꯄꯥꯏꯌꯨꯔꯥ ꯅꯝꯕꯔ ꯁꯦꯞ ꯇꯧꯗꯕ꯭ꯔꯣ ꯇꯧꯗꯕ ꯌꯥꯍꯦꯟ ꯑꯗꯣ ꯁꯤ ꯅꯝꯕꯔꯁꯤ ꯅꯝꯕꯔꯗꯨꯐꯥꯎ ꯃꯥ ꯍꯥꯟꯅ ꯌꯦꯡꯗꯦ ꯚꯦꯂꯦꯟ ꯍꯥꯏꯔꯤꯗꯣ ꯇꯥꯗꯦ ꯑꯣꯐ ꯊꯝꯈ꯭ꯔꯣ ꯚꯦꯂꯦꯟ ꯀꯅꯥꯝꯇꯒꯤ ꯀꯣꯜ ꯄꯥꯏꯔꯅꯨ ꯍꯣꯏ ꯗꯍꯦꯟ ꯚꯦꯂꯦꯟꯅ ꯐꯥꯎꯕ ꯆꯤꯡꯅꯔꯕ ꯅꯝꯕꯔꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯌꯥꯍꯦꯟꯅ ꯍꯥꯏꯔꯛꯄꯅꯤ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯗ꯭ꯔꯤ ꯃꯣꯏ ꯑꯍꯨꯝꯗꯣ ꯃꯌꯨꯝ ꯌꯧꯕꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯈꯟꯕꯅꯤ ꯒꯦꯠꯇꯨꯗꯒꯤ ꯆꯪꯂꯛꯄ ꯃꯃꯥ ꯂꯥꯏꯖꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯄꯨꯡꯉꯧ ꯐꯅꯦꯛ ꯐꯤ ꯁꯦꯠꯇꯨꯅ ꯊꯧꯅꯥꯒ ꯋꯤꯜ ꯆꯤꯌꯔꯗꯨꯗ ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯣꯔꯛꯄꯗꯨꯗ ꯌꯥꯍꯦꯟꯅ ꯍꯪꯉꯛꯏ ꯏꯃꯥ ꯀꯥꯏꯗꯅꯣ ꯀꯅꯥ ꯀꯩꯅꯣ ꯍꯦꯟ ꯅꯪ ꯄꯥꯕꯨꯡ ꯄꯨꯟꯁꯤꯕꯗꯣ ꯂꯩꯇ꯭ꯔꯦꯅ ꯄꯨꯊꯔꯛꯈ꯭ꯔꯦꯅꯦ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯌꯥꯍꯦꯟ ꯃꯃꯤꯠꯇꯣ ꯚꯦꯂꯦꯟꯗ ꯌꯦꯡꯂꯛꯏ ꯚꯦꯂꯦꯟ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯍꯥꯏꯔꯤ ꯗꯍꯦꯟ ꯆꯦ ꯆꯤꯡꯁꯤꯜꯅ ꯌꯥꯔꯅꯤꯅ ꯑꯩ ꯃꯅꯨꯡꯗꯗꯤ ꯆꯪꯉꯝꯗ꯭ꯔꯤ ꯒꯦꯠꯇ ꯑꯗꯨꯝ ꯊꯅꯝꯕꯅꯤ ꯂꯥꯏꯖꯅ ꯍꯥꯏ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯆꯠꯂꯣ ꯅꯐꯤ ꯅꯔꯣꯜꯗꯣ ꯍꯣꯡꯗꯣꯛꯎꯆꯣ ꯄ꯭ꯔꯚꯥꯁ ꯅꯪ ꯗꯥ ꯌꯥꯍꯦꯟꯗꯤ ꯚꯦꯂꯦꯟꯒ ꯂꯥꯛꯆꯔꯅꯤ ꯅꯪꯅꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯦ ꯑꯃꯨꯛꯇ ꯊꯤꯜꯂꯨ ꯂꯥꯎ ꯕꯣꯏꯅꯥꯎꯗꯣ ꯍꯜꯂꯛꯇ꯭ꯔꯦꯅꯦ ꯗꯨꯀꯥꯟ ꯆꯠꯈꯤꯕꯗꯒꯤ ꯍꯣꯏ ꯃꯥ ꯗꯍꯦꯟ ꯑꯩ ꯏꯃꯥ ꯍꯥꯟꯅ ꯊꯤꯜꯂꯨꯈꯤꯒꯦ ꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯒ ꯄ꯭ꯔꯚꯥꯁꯀ ꯆꯠꯈ꯭ꯔꯦ ꯌꯥꯍꯦꯟꯒ ꯚꯦꯂꯦꯟꯒꯁꯨ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯑꯒ ꯊꯨꯅ ꯆꯤꯡꯁꯤꯜ ꯍꯣꯏꯗ ꯂꯥꯛꯏ ꯌꯥꯍꯦꯟ ꯋꯥ ꯑꯃ ꯉꯥꯡꯈꯤꯗ꯭ꯔꯤ ꯒꯦꯠꯇꯨꯗꯒꯤ ꯆꯪꯂꯛꯄꯗ ꯃꯥꯡꯒꯣꯜꯗꯨꯗ ꯆꯤꯡꯁꯤꯜꯅ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯃꯥ ꯃꯈꯣꯡ ꯑꯃ ꯊꯥꯡꯖꯤꯟꯕ ꯐꯥꯎ ꯉꯝꯗ꯭ꯔꯤ ꯂꯥꯏꯖꯅ ꯅꯥꯀꯟꯗꯨꯗ ꯃꯁꯥꯗꯣ ꯀꯣꯟꯖꯟꯕꯤꯔꯒ ꯊꯤꯟꯕꯤꯔꯤ ꯂꯩꯀꯥꯏ ꯃꯤꯈꯩꯅ ꯌꯥꯎꯅ ꯐꯥꯎ ꯄꯨꯟꯁꯤꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯣ ꯄꯣꯂꯣꯏꯈ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜꯗ ꯊꯕꯛ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯝꯕ ꯁꯦꯅꯔꯗꯒꯤ ꯍꯧꯔꯒ ꯄꯨꯟꯁꯤꯕꯒꯤ ꯁꯥꯇ꯭ꯔ ꯐꯥꯎ ꯌꯥꯎꯅ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯥꯛꯏ ꯃꯤ ꯑꯃꯗꯒꯤ ꯑꯅꯤ ꯁꯨꯝ ꯆꯠꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯗ ꯆꯤꯡꯁꯤꯜ ꯃꯄꯥꯕꯨꯡꯒꯤ ꯃꯆꯟꯅꯨꯄꯤ ꯑꯃ ꯂꯩꯕꯗꯨꯒ ꯂꯩꯔꯤ ꯄꯨꯟꯅ ꯆꯥꯛ ꯈꯔ ꯆꯥꯅꯕ ꯍꯥꯏꯗꯅ ꯃꯅꯦꯗꯨꯅ ꯀꯟꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯆꯤꯡꯁꯤꯜ ꯆꯥꯛ ꯃꯔꯨ ꯑꯃ ꯆꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯆꯤꯡꯁꯤꯜ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯂꯛꯑꯒ ꯏꯍꯥꯡ ꯍꯥꯡꯗꯣꯛꯂꯒ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎꯗꯨ ꯂꯣꯟꯁꯤꯟꯈ꯭ꯔꯒ ꯊꯥꯔꯤꯕ ꯇꯦꯕꯜꯗꯨꯒꯤ ꯃꯅꯥꯛꯇꯨꯗ ꯐꯝꯊꯔꯛꯂꯒ ꯃꯄꯥꯕꯨꯡꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯤ ꯄꯥꯕꯨꯡ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯋꯥꯔꯧꯔꯝꯒꯅꯤꯀꯣ ꯄꯥꯕꯨꯡꯅ ꯑꯄꯥꯝꯕ ꯀꯩꯝꯇꯁꯨ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯤ ꯄꯥꯕꯨꯡ
ꯅꯆꯥꯏꯒ ꯀꯨꯏꯅ ꯂꯩꯃꯤꯟꯅꯈꯤꯁꯦ ꯍꯥꯏꯔꯒ ꯀꯩꯗꯧꯕꯒꯤ ꯑꯁꯨꯛ ꯊꯨꯅ ꯆꯠꯂꯤꯅꯣ ꯄꯥꯕꯨꯡ? ꯅꯪ ꯑꯩ ꯀꯅꯥꯒ ꯂꯩꯍꯧꯗꯣꯏꯅꯣ? ꯁꯨꯃꯥꯏꯅ ꯇꯍꯥ ꯆꯠꯈꯤꯗꯣꯏ ꯑꯣꯏꯔꯒꯗꯤ ꯑꯁꯨꯛ ꯆꯥꯎꯕ ꯌꯨꯝꯁꯦ ꯀꯩꯗꯧꯕꯒꯤ ꯁꯥꯔꯝꯃꯤꯅꯣ ꯄꯥꯕꯨꯡ? ꯑꯩ ꯏꯊꯟꯇ ꯀꯃꯥꯏꯅ ꯌꯨꯝꯁꯤꯗ ꯂꯩꯗꯣꯏꯅꯣ? ꯑꯁꯨꯛ ꯊꯥꯗꯣꯛꯅꯤꯡꯗ ꯄꯥꯕꯨꯡ, ꯑꯩ ꯅꯪ ꯊꯥꯗꯣꯛꯑꯗ꯭ꯔꯣ? ꯑꯩ ꯌꯥꯝ ꯄꯥꯝꯃꯨꯏꯌꯦ, ꯌꯥꯝ ꯄꯥꯝꯃꯨꯏꯌꯦ. ꯑꯩ ꯍꯧꯖꯤꯛ ꯏꯃꯥ ꯀꯧꯕꯝꯁꯨ ꯂꯩꯇꯦ. ꯄꯥꯕꯨꯡ ꯑꯅ ꯀꯅꯥꯗ ꯀꯧꯗꯣꯏꯅꯣ? ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯕꯁꯤꯕꯣ? ꯃꯃꯥꯡꯒꯤ ꯃꯄꯣꯛꯇꯨꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯋꯥꯕ ꯌꯥꯎꯗ ꯍꯤꯡꯈꯤꯕ ꯄꯨꯟꯁꯤ ꯑꯣꯏꯈꯤꯕꯅꯣ? ꯍꯟꯗꯛꯀꯤ ꯄꯨꯟꯁꯤꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯇꯣꯟꯕ ꯄꯨꯟꯁꯤꯁꯤꯗ ꯍꯤꯡꯍꯜꯂꯤꯕꯁꯤꯕꯣ? ꯀꯔꯝꯕ ꯂꯝꯕꯤ, ꯀꯔꯝꯕ ꯃꯥꯏꯀꯩꯅ ꯄꯨꯕ ꯄꯨꯟꯁꯤꯗꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯈꯣꯡ ꯊꯥꯡꯖꯤꯟꯗꯣꯏꯁꯤꯕꯣ? ꯃꯁꯥꯗꯣ ꯋꯥ ꯃꯈꯥ ꯇꯥꯕ ꯐꯥꯎꯕ ꯉꯝꯃꯛꯇ꯭ꯔꯤꯃ ꯑꯋꯥꯕ ꯆꯩꯅꯥ ꯃꯌꯥꯝꯗꯨꯅ ꯃꯥ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯉꯝꯗ ꯂꯩꯃꯥꯏꯗꯨꯗ ꯇꯨꯃꯤꯟ ꯍꯤꯞꯊꯈ꯭ꯔꯦ. ꯄꯨꯟꯁꯤꯕꯒꯤ ꯑꯁꯤꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ. ꯁꯣꯔꯥꯠ, ꯊꯥꯒꯤ ꯗꯤꯟ ꯀꯠꯄ, ꯂꯥꯏꯖꯅ ꯃꯀꯣꯛ ꯆꯤꯡꯅ ꯌꯨꯝꯁꯤꯒꯤ ꯍꯣꯠꯅꯩ. ꯌꯥꯍꯦꯟ ꯆꯤꯡꯁꯜꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯣ ꯀꯥ ꯍꯦꯟꯅ ꯁꯦꯝꯖꯤꯜꯂꯤ. ꯒꯦꯠꯇꯨꯗꯗꯤ ꯄꯥꯁꯀꯣꯠ ꯐꯥꯎꯕ ꯃꯥ ꯁꯤꯟꯈ꯭ꯔꯦ. ꯋꯥꯜꯗꯣ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯋꯥꯡꯈꯠꯅꯕ ꯍꯥꯏꯗꯅ ꯌꯣꯠꯂꯤꯅ ꯁꯦꯝꯂꯒ ꯃꯤ ꯑꯃꯅ ꯀꯥꯟꯖꯟꯕ ꯐꯪꯂꯔꯣꯏꯗꯕ ꯃꯑꯣꯡꯗ ꯁꯦꯝꯕꯤꯔꯝꯃꯤ. ꯊꯥ 4-5 ꯁꯨꯖꯟꯈ꯭ꯔꯦ. ꯆꯤꯡꯁꯜ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯆꯤꯟꯕ ꯍꯧꯔꯛꯂꯦ. ꯃꯤ ꯑꯅꯤꯁꯨꯅ ꯋꯥꯔꯤ ꯁꯥꯈꯤꯗ꯭ꯔꯤ. ꯌꯥꯍꯦꯟꯒ ꯄꯥꯎ ꯐꯥꯎꯅꯗꯕ ꯅꯨꯃꯤꯠ ꯃꯁꯤꯡꯗ ꯅꯠꯇ꯭ꯔꯤ, ꯊꯥꯗ ꯑꯣꯏꯁꯤꯜꯂꯛꯑꯕꯅꯤ. ꯌꯥꯍꯦꯟꯅ ꯊꯥꯕ ꯃꯦꯁꯦꯖ ꯍꯟꯈꯤꯗ꯭ꯔꯤ. ꯊꯕꯛ ꯃꯐꯝꯗ ꯉꯥꯏꯍꯥꯛ ꯁꯀꯤꯟꯒ ꯋꯥꯔꯤ ꯁꯥꯕꯗꯨꯗꯒꯤ ꯍꯦꯟꯅ ꯃꯥ ꯑꯇꯣꯞꯄꯗ ꯋꯥꯈꯜ ꯆꯣꯏꯊꯣꯛꯇ꯭ꯔꯦ. ꯌꯥꯍꯦꯟꯁꯨ ꯃꯊꯧꯗ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯔꯤ ꯍꯥꯏꯕꯗꯨ ꯃꯥ ꯃꯁꯥꯗꯣ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤ. ꯄꯨꯟꯁꯤꯕꯗꯣ ꯃꯁꯥ ꯁꯣꯜꯂꯁꯨ ꯑꯗꯨꯛ ꯊꯨꯅ ꯃꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝꯁꯤꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯕꯁꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯈꯜꯂꯒ ꯃꯥ ꯃꯁꯥꯗꯣ ꯄꯦꯟꯗꯅ ꯂꯩꯔꯤ. ꯅꯛꯅ ꯃꯅꯥꯛꯇ ꯍꯥꯟꯅꯗꯧꯅ ꯁꯅꯥ ꯍꯩꯅ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯁꯨ ꯃꯥ ꯂꯥꯞꯅ ꯆꯤꯡꯁꯜꯕꯨ ꯁꯦꯟꯅꯩ. ꯅꯨꯡꯇꯤꯒꯤ ꯃꯥꯒꯤ ꯑꯉꯥꯡ ꯑꯃ ꯊꯥꯗꯣꯛꯑꯒ ꯆꯤꯡꯁꯜꯕꯨ ꯌꯦꯡꯍꯜꯂꯤ. ꯑꯍꯦꯟꯕ ꯋꯥꯈꯜ ꯑꯃꯗꯤ ꯃꯥ ꯈꯟꯗ꯭ꯔꯦ ꯍꯥꯏꯕꯕꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯗꯨꯗꯤ ꯃꯁꯥꯗ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯆꯦꯜꯂꯤ. ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯌꯥꯍꯦꯟꯗꯣ ꯀꯅꯥ ꯑꯃ ꯌꯥꯎꯗ ꯉꯁꯤ ꯆꯤꯡꯁꯜꯕꯨ ꯑꯃꯨꯛꯇ ꯊꯦꯡꯅꯔꯨꯒꯦ ꯍꯥꯏꯗꯅ ꯃꯥ ꯆꯤꯡꯁꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄꯅꯤ. ꯒꯦꯠꯇꯨꯐꯥꯎ ꯍꯥꯡꯕ ꯉꯝꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯅꯤ. ꯃꯥ ꯊꯧꯅꯥ ꯄꯨꯝꯅꯃꯛ ꯈꯣꯝꯖꯤꯜꯂꯒ ꯒꯦꯠꯇꯨ ꯍꯥꯡꯒꯦ ꯇꯧꯕꯒ ꯃꯅꯨꯡꯗꯒꯤ ꯍꯥꯡꯗꯣꯔꯛꯄꯗꯨꯗ ꯌꯥꯍꯦꯟ ꯃꯁꯥ ꯌꯥꯎꯅ ꯃꯈꯣꯡꯗꯣ ꯃꯅꯤꯡꯗ ꯍꯜꯂꯤ. ꯆꯤꯡꯁꯜ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯄꯝꯃꯤꯕ ꯅꯨꯄꯥꯗꯨꯗ ꯃꯤꯔꯦꯡ ꯉꯥꯏꯍꯥꯛ ꯊꯝꯃꯤ. ꯑꯗꯨꯒ ꯆꯠꯈꯤꯒꯦ ꯇꯧꯕꯒ ꯌꯥꯍꯦꯟꯅ ꯇꯨꯡꯗꯒꯤ "ꯁꯅꯥ!" ꯆꯤꯡꯁꯜ ꯆꯞ ꯂꯦꯞꯄꯤ, ꯃꯇꯨꯡ ꯐꯥꯎ ꯑꯣꯟꯊꯣꯔꯛꯇꯦ. ꯌꯥꯍꯦꯟ ꯆꯤꯡꯁꯜꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯒ "ꯁꯅꯥ, ꯑꯩ ꯍꯥꯏꯔꯣ, ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯅꯪ ꯐꯅ ꯋꯥꯔꯧꯔꯁꯨ ꯏꯕꯥꯅꯤ ꯍꯥꯟꯅ ꯇꯤꯟꯅꯈꯤꯕ ꯃꯑꯣꯡꯗꯨꯗꯗꯤ ꯂꯣꯏꯅꯁꯤ ꯁꯅꯥ. ꯑꯩ ꯏꯁꯥꯁꯦ ꯄꯦꯟꯗꯕꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯏꯅꯈꯤꯗꯣꯏꯅꯣ ꯏꯕꯥꯅꯤ? ꯆꯍꯤ 10, ꯆꯍꯤ 10, ꯆꯍꯤ 10 ꯍꯦꯜꯂꯤ. ꯀꯨꯏꯔꯦ ꯅꯪꯒꯩꯒ ꯂꯣꯏꯅꯔꯛꯄ. ꯁꯤꯗꯒꯤ ꯍꯦꯟꯅ ꯂꯣꯏꯅꯕꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ. ꯅꯪ ꯑꯃ ꯊꯦꯡꯅꯕꯒꯤ ꯑꯩ ꯌꯥꯝꯅꯗꯤ ꯒ꯭ꯔꯦꯠꯐꯨꯜ ꯑꯣꯏ. ꯕꯠ ꯌꯥꯍꯦꯟꯕ, ꯑꯩꯒꯤ ꯆꯠꯀꯗꯕ ꯂꯝꯕꯤꯁꯤꯗ ꯂꯣꯏꯔꯦ. ꯑꯩ ꯈꯣꯡꯈꯨꯠꯁꯦ ꯄꯥꯡꯒꯜ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯊꯥꯡꯅꯕ. ꯑꯩꯅ ꯇꯨꯡꯗ ꯀꯣꯏꯟ ꯏꯟꯅꯔꯒ ꯅꯪꯕꯨ ꯑꯃꯨꯛ ꯁꯦꯟꯅꯕ ꯉꯝꯂꯔꯣꯏ. ꯑꯩ ꯄꯦꯟꯊꯣꯛꯄ ꯌꯥꯕ ꯄꯦꯟꯊꯣꯛꯂꯦ, ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯂꯦ. ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯦꯟꯅ ꯈꯥꯡꯒꯣ ꯍꯥꯏꯕꯅꯣ? ꯌꯥꯍꯦꯟꯗꯨ ꯆꯤꯡꯁꯜꯗ ꯃꯨꯟꯅ ꯌꯦꯡꯂꯒ "ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯁꯤ ꯁꯅꯥ, ꯅꯪ ꯑꯩ ꯇꯤꯟꯅꯈꯤꯕ ꯃꯑꯣꯡꯗꯨꯗ ꯂꯦꯡꯗꯅ ꯂꯣꯏꯅꯁꯦ ꯍꯥꯏꯕꯅꯤ. ꯑꯩ ꯀꯣꯛꯁꯦ ꯁꯨꯛꯂꯩ ꯂꯩꯇꯥꯕ ꯉꯝꯗ꯭ꯔꯁꯤ. ꯊꯥ ꯀꯌꯥ ꯁꯨꯔꯒꯦ ꯅꯪꯅ ꯑꯩ ꯏꯒꯅꯣꯔ ꯇꯧꯔꯛꯏꯁꯦ? ꯅꯪꯅꯗꯤ ꯍꯥꯏꯔꯤ ꯅꯪꯗꯤ ꯌꯥꯍꯦꯟ ꯈꯛ ꯂꯣꯏꯅꯩꯌꯦꯅ. ꯑꯩꯁꯨ ꯆꯤꯡꯁꯜ, ꯑꯇꯩ ꯑꯇꯩꯅ ꯑꯃ ꯑꯣꯏꯈ꯭ꯔꯕꯁꯨ ꯃꯔꯨꯞ ꯑꯃꯒꯤ ꯂꯩꯈꯤꯕ ꯃꯔꯤꯗꯨꯗꯤ ꯆꯦꯛꯁꯤꯟꯅ ꯊꯝꯕꯅꯤ. ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯅꯣ? ꯊꯕꯛꯁꯨ ꯅꯥꯆꯪꯅ ꯇꯧꯕ ꯉꯝꯗꯦ. ꯍꯧꯖꯤꯛꯈꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕꯣ? ꯅꯪ ꯍꯧꯖꯤꯛꯈꯛ ꯋꯥꯔꯛꯄ꯭ꯔꯣ ꯕꯨꯡꯆꯥ?" "ꯁꯅꯥ, ꯇꯧꯒꯅꯨ ꯁꯨꯃꯥꯏꯅ. ꯑꯩꯒꯤ ꯏꯔꯥꯜꯁꯤ ꯀꯩꯅꯣ ꯑꯝꯇ ꯍꯥꯏꯔꯛꯎ. ꯑꯩꯉꯣꯟꯗ ꯃꯌꯥꯝꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯐꯠꯇꯅ ꯎꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯁꯤꯈꯛ ꯍꯥꯏꯔꯛꯎ. ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯅꯪꯁꯨ ꯌꯥꯎꯔꯤꯅꯤ. ꯅꯪꯒꯤ ꯅꯔꯥꯜ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯁꯤꯗ. ꯂꯥꯜꯂꯤꯁꯦ ꯑꯩ ꯅꯪꯒ ꯂꯣꯏꯅꯔꯨꯕꯁꯦ ꯁꯤꯅ ꯄꯨꯝꯅꯃꯛ ꯊꯣꯛꯍꯜꯂꯛꯄꯅꯤ."
Yahen mamaido nupi mangondagi leithoragli. Soikre. Ai soikre sana. Jingsel makongdo thangba horakpaga Yahen do tabli adumak hairi. Sana. Ngasi aigi birthday Jai khudingi nangna da hana wish biban. Nangna da hana imang dilipan. Jai asu yama base birthday gi bilu sima ingoda khangludaban. Handakti ai isana oida wish biyu haina ni bulak. Jingsel do ngaktang tumina lei. Aduga Yahen hari do pau tadana makongdo thangduna thorakli. Yahen do mukutuna mamai pumba khumjin khraga mafam maduda lehewi. Jai khudingi Jingsel mandirda laisangda chatuna athen pot seplaga hai lekituna Yahen gi afaba kaktama mani zabani. Adubu ahongba haibasina nupi sida siyong hongal. Jingsel kaude Yahen gi birthday ni haib. Kana aman ukhidrabaso kana amada hairudraso mabukningda abung chado kamaina leiramgani waramgadra haibadi mikap thorakpaga khangiban. Siyongna thamoi kanbi ama uhelambaso nupa manani. Kyam kuina thamoida nungsidaba sarga leiba ngamkidori haibadi ma masana pau khangzade. Haukiba punsiduda amuk hanjilaga chalubasu yaroi. Kanamtana hana si tawrakani si thorakani khangbanate. Haukiba matamdudi ahongba naiba rituda yaukrabani. Punsigi lambi sidi mangda khak yenglaga chatkadabani. Tunghana yenglaga ningamdana leiraga hojik oiriba punsisida hena wahali. Ithil khara khaji haukiba wari tudagi lapthorabani. Machanupasina nongmagi mapung marai pharakpaga ma angang sibu cheksana sinajai. Machanupagi manakta tuina chali. Kari watli, kari chari. Kari watli, kari tauri tuina hangi. Angang sigi changadaba pisadi ithilgi maam ama leibadunaso tuina yengbibani. Ithildu namidang wairam tasalakpaga thaba ingkhangdo lusilaga chak thonggadabagi maido hogwanaba tauringaida ahal maboktu changlaga hari. Kari ensang thongge haibano nangbo abo asi kangsoi tawkhragi chaningda boibra. Kaisu tawdeda achambasini hena pamkhre bokti. Adobo hayingdi aiga hospital da chakadabani ko. Doctor na lakro hairakre abo pupuraga kari ahungba leibra hana yengkhragi haibani. Aigi doctor do hakreda yamna mamangsune hidak ama atangbasu phangba wai hairubagi mana tawragine magidagi ama pirakre. Moi doctor gi suida kuli tongana thambo oibro. Khangdiabo hana leibo oirambasu yai. Hoine ado ithilla abo wamata hangedana. Hangkrobo nangbo abokta nongmata wari amatasu sengna haidokdri. Abokse yamdi khangningbani. Nangonda hek hangbadusu nangna wa kya ngangdabasida. Ithildo nokfe tawi ado koina haizarakpa mawongduda. Abo ai mathang chabada haikrage yabra abo nungaitabra. Kirisu khandeda nangonda hojik haidaba yaro haibadi hainingde. Nangna harau na lirakpado adu oina abo ngaikrage. Abo ai haraugadaba mandi. Al nupido nungaitana ithilda yengduna lei. Ithildo thongliba chakduda mapungning lupkre. Velen, Pravas, Thoiba, Boinau, moi marini lamfelgi jenda laklaga Yahengi Kevindo lushinduna lei. Office staff khara ama hire tawbagiga construction loikibagi thabang mafamdo ichai chaina leibududa Yahena moi mari thado ingaisida marido hongnaraga lakpani. Velena khara khangbanina file ke kadumadi mana lushili. Moi ahumso magi thokpa room gi rek, table, sofa singdo mafam chana thamnaba honajai. Boinauna thabak kra horakpaga as dale ai waribo. Velen makuti lepte adum na chingdana khumai. Tawna phamala yobinau. Ai isa nungairamadi loi tawbiradawnida. Isa khara nungaitabani. Adu hairaga Yahengi drawer da chingtoktuna kari leiri haina yengbada uri.
फोटो अमखक तरक तरक तादुना लेरंबदो बोइनाव फोटो दो येंगलगा मसक फजबना अथीबी लवे अथीबना फजब लवे हाइने अखोई दायेन दि हाइगत्तना मवुंग सुताई माना कोइबु नुपीसु हाइगत्तना फजे सी यम कया चानरिन सी हाइरगा फोटो दो प्रवास पिसले याहेंगे चिंगसल का कापा फोटो नि चिंगसल ना ट्रेडिशनल ड्रेस दा फनेक फी इलगा याहेंगी नाकंदे लेपी याहेंगे कोट सुताई दा फॉर्मल ड्रेस तुगा मवुंग ताना नुपी मागी नाकंदे लेपी याहेंगी लिंगजु मोइदा लेरंगनी नुपीदो येंगबदा औ मीना हाइरनी फजे चाने हाइदन प्रवास हाइ मी मीगी कुप जमाना देदुन इथिल कोइरम मिदुनी फजबी म मनाक लई लईदना बेलेना पथलगा आई वरीदो कइनो चे चिंगसलना तिनबको दुगा इथिलना कोइरम खंगनरबा ओ हौजिंगा तिनरम सिदा लुपकिदोरे कका पुंसिबा लैतबगी गिल्टी फील अमदि फाउरंगनी नोय अकोयरसु फाउरिसिदी बोइनावना दायहेन गिनी हारेदी अखोय दालेंदी फुल सपोर्ट ने लेरिस दायहेन गसे खितंग चैबे याबा नते मीना मा हाइगे हाइ अमा हाइगे हाइ दायहेन मोक मबुक चेल फबा मी नोय थेंगरो इथिल मयुम पानखिबदगी दायहेन कै येरखरगी नुपीदुदा येलुबसु या मागी नुपादो अराइबा मिसनते मनी मकोक चागी चागी तौपी अमा लेखिबदो अदुना फत्तबा हेमनबदगी थुंगनदबनी प्रवास हाइ आइदे हाना दैसु कया कैदौदे मोय मने दुसु इथिलसु फदि याम फना उइ अदो मरो याम लै चमथोंनुदे वा ngangan हौनबी अमा तौबदो विलेन पारिबा फोटो दो डायरीदुदा हापचन हाइरि अफबा मी तिनौ लोइनौ हाइसे सिगिनिने प्रवास ई मरी फौ याउना थाजबा याबा मतम नते अखोइदि येंगोदना दाहेना कमाइ लोइने प्रॉफिट अदुदा येंबगा नते अरेबा मखै अखोइना हाइरदि लोइना थादरिसि अदुइ हाइरदि दायेन से नुक्सिबो फोन दो आइगी ngarang डिस्प्ले पुंग चाइ चाइ किदना अदुगदो हे उबगा ngarang थबक हलकपदा अमा सपिसले याम तांगबा लेरक्ते साउनुगा हाइरेन अस अमा लेदना तांगबा तांगदबा मियोइबा कौबनिने हेक इंगिता खंगबिबदो अददि क्याम हराउग्रे अइना लैपटॉप अमा लेबियो हाइबदि थानी मतुंग लेरइने मदुइ नुपादो नंगना मिरेम ओइबा अदुगिनि केम खलुन सी हाइरगा अहुमदो बोइनावदो येंगलगा नोक्सली तंजादुदा विलेन की फोन दा कॉल अमा लाकपदुदा विलेन फोन दो पाइखली हेलो दाहेन विलेन काय लेगी नोयम तो उदिनाय लंफेदा लय दाहेन गिविंगा स्टाफ रूम गसे सुटी लय कानसिदा लुशिलमबनी अखोय मरी लय मोय अहुम अमना युमदा लय होबनी इमागा बाजार चटनेदना नोय हलपा याखिरोइद्रो हनबुदी हलानी अदु दाहेन थबक रुब लैब्रो ngasi aina thabak amatadi thamdabani dahengi pabungdi horen physiotherapy treatment do loiraga pung manga da lauragadabani adumadi lei villain nangla pravas law kananum talaw ai kokse haiket pangamri chire lumira mataw ai thoge dormani ngamda lei ima kaithel chalam dawal kau batade guli ma chahaudradi ai tumya do manri villain da wanga nangna table du da leiba gari sodo pai Oi dahen, ai lay. Call do thamkri, aduga boinaw to unsilay. Boinaw, nang thabok to bota le dai. Law, dahen na laway. Pravas, nang thoy baga kay no lushilo. File ka kadu di so run ko, lore bani. Kasi am to run. Haying staff kay la gane. Amuk to observe sa ni kara. Boinaw kay ka chalam ge ko. Boinaw sa haraw haraw, bilin ge matung induna thorakli.